mayam bo muk tola bana na hang na ai YouTube channel asi gi ming da taram na oksari Prabhu Jesu Christa na khoi gi matak ta ju bor pi voishnu asi khoi na la kho chagadra ba topic asi gi maming di ai khoi je pa pi oina pokpra haibadi original sin kanaw mi kharana mioi kharana natraga search kharana tapi madudi ai khoi mioi verse angang khudimak che papi oina poi adawna pap to pa namram oiduna me pum khudimak che papi oina poi haina kanaw musine tapi masi chumbra lanbra habdo ai khoi na ngasi bible degi bacha ta na khoi ne nam nasi hobdring de shora hana pathna tawse sagada laiba ipai sho na po hinga ni tena thak chare pa na ki tawang de ngasi jo mo khoi na pa ai khoi mu ba ba se papi amo hina popra ha ba chi maram le khoi ne ne ga ri pa sho ai na ngang ba khuding mak tan hana ro na view ai ge ning go en bi kun ha ki anang go en view ta ka de pung khuding mu chu na ki thawai se bu na sing bi na asum ba khang bang ngam ben bi pa sho ho ding loi pau na na sing bi aduga asum ba chi khang ga asum ba chi gi matung na in bu na sa sa bang ba ha bu do go en view ai na ngang ba so ba nam ba ke na nga bi Prabhu Jesu Christa gi minda kuram jani amen khoi na mi sina ayamba bible gi text ani se khoi je papi oina poi hai bi damak text ani khatang da maroi ne yenge adubo khoi na bible legi text myam ngasi de khoi ni yeng se ba text se Psalm 51 gi 5 ta sum na hai masi Psalm 51 je kana imaram de ibna David na after committing sin with Bathsheba aduna Bathsheba ga pap tawruba matungda Nathan na chairaba matungda mahaki adugi matungi punsi do adugi magi conversion pung hongbagi adugi matamda mana ishora pratna tawba adugi maramdani Psalm 51 na iribase adu masi maramda yengsi mana haiche sida hai verse 4 da paraga ju khangani aduna nangonda kaktane aina pap tawri bise nangi miyeng da katane aina pap tawri bise kana mana yam hai adu verse 5 ta hai sumna behold I was seven in iniquity have said aje pap ta aje shembani seven means form aje pap na yombaga aje shembani haina asmaina mana hai pap na yombaga shembani English ne pap na yombaga shembani in sin did my mother conceive me imana pap ta aibu miroli imana pap ta uduna aibu miroli hana asmaina halle se adubu haide bise masigi tek share masina habde kana karigumba atopa bible gi version khara dadi masi kamaina I was born a sinner aja papi oina poi hena asmaina atopa version khara dadi asmaina halle ado masigi asengba artha de yengbe ay khona context ru yengbe ay David na have se karigino mana magi punsi so yam aphaba mari leinarama bani leinarama matungda mana pap tawe pap tawbudu da magi pap che suki matik tukul saba adugi maram moiduna mana sida haibni ko oh aije abattaba mini aije oh hek pam ne hek yomom baka semba mini ko haina adu maina mana masana khanbani adubu masigi text amasina ekoina atai text amdo bible the pdf evidence mem sakhi memdo madubo khoina nathaiba haibsidi khoina langini adugo yengsemu 1 Corinthians 15 gi 22 da am sida sunna hai asima ga pazarke for as in Adam all day maramdi Adam da loina mak siba maramna even so in Christ shall all be made alive aduna Christa gi mapana punama amu ngangini hai masi gi text ani se mina yamna lanasne haidi sida hai se kaino Adam na pap to na ekoi khudimak papi ohele ekoi loi shele aduna Christa da cross da Prabhu Jesu Christa na ekoi gidamuk sibi ki maram na ekoi khudimuk loina arang khubam phangani haiba athada adubu ngasi gi text ti ekoina papi oina pokpa habsing manam da nainabani aduna masi gi text ani se mi sina lana sine aduna maroina aina church amata gi maita ina nangja banate masi koina bible gi sumda ina haijabani maroina masi gi mi je papi oina poi haba gi masi gi doctrine je kanana hudora ki gi haba matanda masi yamna popularize yamna mapami khuding ta sandok puje Saint Augustine
हाइबदी मसी अलेक्जेंड्रिया द मा 354 AD द मा पोखी अदो मा बिशप अमनी अदो महांगना मसीगी माजे कईनो हाइतादी मा की मपादे जोरोस्टर नि ममाना क्रिश्चियन नि अदो मा हेदन गी लाइ मोटी लापसिंगी मागी थाजन अभी मैम द मान क्रिश्चियन ओलोपो मतंदा सुंदा थादोप ngam aduna maram moituna man mamai thangdam se haibni ekhoi de papi oina poe habse aduna asigi papi oina poe habse na maram moituna khoi na roman catholic kumba searching dadi ekhoi angang se papi oina poe adu man kai gumba masidagi ko amata ngai ko ngai upai di kai no ha kanda ekhoi na amuk dharma sen gi hai tare ekhoi na laiming lo gadam ne baptize to gadam ne aduna angang sing laiming lo re adu laiming lo gen se di moi norok sakani kana asmai na tapi tambi adudagi asmain tawraga masigi pap masigi doctrine amasina arana ma doctrine yam takpire badudi aduna bible na haibagi matungina prabhu jisu christ de pap tawde maje aduna pap chende aduna mana pap tawde bnina ma papi oina ma pokte aduna maram hoitna ishona magi mama mary se masi pap se lande maje pap to hondre maju papi hondre aduna maram hoitna mamai thangde dikidoi haiba matamda ekhoi gi tama wanom bi che advocate se mary no oire aduna mary che ishoni haina hojiti mokoina hairi research asina mary khurambagi thabak che chale chathaduna lady huri chonum chathaduna lady mokodi mahok kibda jo hoji chonum chathaduna lady aduna saitana mary charaga adum mabu khurum hanbagi thabak che masi mi singbu na lamjingba adugumba topic ama oire kanna hoji adubu bible da khani mi khuramu mary habse sigre hinkalakti masigi maram da jo khoina nongmane na say state of the dead aina miyoibna siraga kadai da sali habdo adugi topic da suno khoina paba yengbio adu sermondo adasu yengba matamda na khoina khangani adu de khoina yengse haib je khoje papi oina pokpra poktabra habji gi maram da khoina mu fajana masata na khoina mu ngai narse adu de khoina adamna pap to websina khoi miyoibda kari pol phangi habje khoina amu yemina se khoina romans 3 gi 23 da when Romans 3:23 da mu pase adubu adamna pap to basina khoi khudimak si habse khoi khudimak ta si habse masi disume si maram da harake for all have sinned and come short of the glory of mi khudimak pap tore aduna ishoki mati mangandagi hanthare haibneba aduga Romans 5:18 da su kaidu hem tanda mi amana pap to buduna pithibes da siba sangaki asibe kamai changne pap to tun asibe lai habni aduna mi amana dharma se magi mapana mi khudimak am khaidoba koina arang ko phangan gine hana Romans 5:18 da sai adu sida for all have sinned mi khudimak pap to khre shogi mating mangandagi thangthare aduna adamna pap to basina aikoida kari phol phangge haiba matamda masi ani khlai adamna pap to basina kaidoge haiba matamda magi consequence habite maki haksang ishona semba matamda sibanai da haksang sembane khoina sinlessness unfallen nature haitare maduda mahakse sembane adubu mana pap tawgiba matamdadi magi nature je fallen ore habdi magi cell khudimak che sibanai aduga pap tawbi mamande magi cell singe sibanai ramde aduna pap tawbu matangdi magi cell singe sibanai aduna ekhoide ithilama ju pap tawningbagi ithilama ju pe adugumba sinful nature haibdo pap tawningbagi pap ki pap attraction people puni chingchen bagi adugumba nature adu madi phange aduna maram oituna kedewe have matamda adana pap to busna magi miyobe habse mama pa gi khoina mama pa da yenga sana bangakani aduna adana pap to buduna magi patung in bai khoi khudimokchu pap to magi example lokuna adana to ki budigi matung ne induna ekhoji loina salaga khoi khudimo pap to aduna sida all have sin have pap to mi ka aslete pap tawradi kaidawra matamda asire kuna rom 6:20 the wages of sin is death have the issue pap ki atamande asibani have sumaina asiba have the kuna pare pap to khoi pap to bigi kuna asibana ni ide asiba ide second day have se phangni adubu adana pap to buna khoi je sibanaiba hakchang amadi oi masineba masi ani je khoi na yamna khangba adubu adana pap tawraga maigi maral khoi gi norok to sakting ai bi ani shura siba dandi pi kedaba adudi akoida phangde habi adu horen khoina masatana yengsi amuk yengna se kana misna mai ekhoina pap toy kaigino hamta ekhoi papi oi bina ekhoi pap to bani ana sumna hai masi sumra hai bise masi bible legi um jingsi masi yam lan bane masi kaino khoi papi oi poi habdo
ꯃꯗꯨꯗꯒꯤ ꯊꯪꯊꯔꯛꯄ ꯗ꯭ꯔꯣꯞ ꯇꯤꯟ ꯑꯃꯅꯤ ꯍꯧꯖꯤꯛ ꯄꯥꯄꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯄꯥꯞ ꯇꯧꯏ ꯑꯗꯨꯅ ꯑꯁꯨꯃꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯑꯗꯨꯕꯨ ꯄꯥꯞ ꯍꯥꯏꯕꯁꯤꯅ ꯃꯤꯅ ꯇꯧꯕꯗꯨꯒꯤ ꯐꯣꯜꯅꯤ ꯑꯩ ꯏꯁꯥꯅ ꯄꯥꯞ ꯇꯧꯕꯗꯒꯤ ꯏꯁꯥꯒꯤ ꯏꯔꯥꯜꯁꯦ ꯏꯁꯥꯅ ꯐꯪꯖꯕꯅꯤ ꯍꯥꯏꯕꯁꯦ Leviticus 64 ꯑꯃꯨꯛ ꯑꯩ ꯄꯥꯖꯔꯛꯀꯦ then it shall be asumna oigene because maramdi he hath sinned mahana paap tawkhre and is guilty mara leire paap tawdaba mina mara leite angang oirasu ahal oirasu aina paap tawradi ira leire adu paap tawdragadi ira leite adubu adana paap tawkibdana maram oidana aikoi siba nai ba haksang degi siba nai daba mi pokpa bisu oi thokte madudi sirani madu khoi consequence ni adubu mana paap tawkidugi maran punishment dandi do aikoi magi masa masu singna phangani habse masidi aran bani aduga James 2 gi si pargum se aduga paap ki definition de 1 John 3 gi 4 da hai whosoever commits sin transgress also the law for sin is a transgression of the law hadi paap tauba wan ja thang thugai ba paap tauba khuding mana wan ja thang thugai maramdi paap haibse wan ja thang thugai bani haibsne hadi wan ja thang adi 10 commandment thugai ba sibo khina paap haina khangnai adubu 10 commandment sidagi khoina mu yengme ai ko 10 commandment thugai bse kari no habse karamba minna 10 commandment thugai habse pasim khada mu khoina yengse aduga khoina ya thanga je kari gi mapana mu nga ko ngani habse masida mu Romans 14:23 da sunna hai he that doubted is them singnaba mahagato mara leire he if he man saragadi because he is there not of faith man thajabadagi chabni do aina hajan emphasis pinning with arobigi line je for maramdi whatsoever is not of faith is sin thajabadagi paap oi haibisina thadi keno paap haibdi shoga yathang thugaiba aduna yathang ngakpa haibse karina yathang thugai haibse karino thajadabdagi yathang thugai bane aduna masinagi laina conclusion pibi gare thajaragadi yathang I haibsine Prabhu Jisu Christ monda thajaragadi paap tawde haibdi yathang I haibsine khone yathang ngakpa je Prabhu Jisu Christ monda thajabigi mapana ngamgani khoigi pangana ngamoi amu yengase khoina khangdragadi khoina paap leite haibse paap haibse kari ga mari ne akhoi gi knowledge ga mari lene ba khangdaba mi sing da khangdana paap tordi mara lete akhoi ngasai gi haje sin is the transgression of the law haje khangdaba law khangdaba mi na law thugai ba paap lete ishona khoi gi choli na minung si chau bi shon is so compassionate so merciful compassionate so merciful so loving so kind and so patient yamna long suffering ba akhoi ishone yam siba ishone adune sina haibsini James 4:7 that therefore to him then were to good and do not to him it is sin afaba khanaga tawdaba ma adu pamni hen aduna paba bisina habidi keno aikoi gi knowledge ka mari ne aikoina afaba karino asumba karino ishogu wenja thangase karino haina khangba adu ga mari adu khangaga tawdragadi aikoina pab lai adu khangdana tawraba adudi pab lai the habsini aduna angang macha sing papi oina poi habse masisu lale maramdi angang masa habsida logi shogi wain ja thangi maramda angang masa na kare chu khangde mokoina sahi 5 3 3 sahi 10 ga juro sauraba matamna moi brain patana mature oba matam khangani poli ba angang aduna kare chu khangde no knowledge no brain my brain later ga jure chawkhatre aduna monda kare chu khangde aduna pa ba habigi definition di kari no haba matamda ya thang thugai ba habne ya thang je khangdaba angang apik angang la ya thang di maramda sukang khangde khangdrabani na ma paawiti akhoisu chawraga ju khone ya thangai se karino habse khone sukang khangdraba Prabhu Jisu Christ gi maramda sukang khangdana tawraba adusu ishona copy gini mara leite habse sida Acts 17 gi 30-31 dai at the times of this ignorance masigi khangdaba matam masida God winked at ishona mamit ushan bi hamne but now commanded all men everywhere to repent adubu hausini papang khudingda leibam khuding puning hongai maramdi mi khuding mukta ishogi apabu pawje sandoe shogi maramda khangal leba hana khangdringai da moina ta dringai maramda di moi mara leite paap tawragasu adubu taraba matungdadi tawragadi amu mkhoi mara leiragani habi aduna puning honggadabani hane because he had appointed a day mana numilama lepkhre in which he will judge the world in righteousness by the men whom he had ordained mana khandokraba mi asigi mapana dharma chen ba
dharma chen bada ishona pithibi je wayan gini hani wayan gadu je kaino haibdi aina khangna tawbra khangdena tawbra haibdi gumatuina waya laga ko je mi je sarga chapa chatabadu lekna whereof he had given assurance unto all men in that he had raised him from the dead aduna prabhu ji sukris asib dei man he kalam je sineba prabhu ji sukris na tang pan lebum kuding de loina wayan gini wayan ba habse prabhu ji sukhangdena sigiba lai mokhoju mokhoina khangba knowledge ki matune ishor ki achum do iladi sarga sakani aduga mokhoina khangaga apawa khangaga taw indana mi hat pa habdi mi khuding na mi hat pa je phate habdi khange adubu ma mi hala di ma sarga chalaroi achmaina prabhu ji sukrista ki ming ta da mi sing du sakani adubu hoji prabhu ji sukrista ki ming oin tara christianity ki manam da loina khangaga khoina indraba adudi ishona akpi roi no excuse aduna sima leire aduga prabhu ji sukrista ma samana su amu hairami kai haram gi have matam jing siko Jesus said unto them, John 9:41 there. Jesus said unto them, if ye were blind, nakoi mitangam badi, ye should have no sin. Jews in that way. Nakoi mitangam baba, mitangam ba, then nakoi kangam dragati pablate. No sin. But now ye say, we see, adub nakoi na hujiare, ekoi ure, means ekoi kange, therefore your sin remain, nakoi pablate. Maram di nakoi na kange, ure, aduga, uraga kange, asumudo tawdre, adun nakoi pablate. पाप लेरे अदु करिगुमना खोइना खंगदना तौबो ओइतरागदि पाप लेते बसिदा प्रभु जीसु ख्रिस्ट ना अदुदि आंगा अमजे अमुक अमुक पागिजि हाको 15 की 22 दम हाय if I had not come and spoken unto them aina laga mokoida ngangnamdraba adudi they had not had sin mokoi पाप leitre papi oidre now they have no cloak for their sin adubu aina laga ngangamna mokoi gi पाप तो खुमजनिना gi phi leitre ne Jews sinda akoi pithibida Prabhu Jisu Krishna la aga magi asumbudo takpire pa ba se kengo takpire akhoi indaba taradi pa le habsine shina samasi de hai adoi tari Prabhu Jisu Krishna masamuna habje karigumba angang singje papi oina poi haragadi ma masi haramoi atuka ma masamaksu ma je papi oina pokte ma papi oina pokta de man nupi de gilakun sibana ibun nupi Mary have said papi amani mawadi ki pokni mase adoi tadi ma jo pap chele habe adubu Bible gi record habe gi matna first Peter ge 2 ki 21-22 side habe gi matna kari haba mahana pap sun tak to de ham adugi Hebrew 4 ki 15 da habe gi matna kaidoba ma pap sun tok to de ham masina habe de kaino haiba matanda khoina khang papi wen pokte maduni sinausa aduna khoina khang dragadi khoina kharish lai khang da mission adu da ishona nungsi hai Hebrew 5:2 dang kwamna se who can have compassion on the ignorant and on them that are out of the way lambi asumba lambi sakpada adudagi lambi dagi na thaidam sakraba khangdaba mission adu kanana sibi hami ishona sibi habsini for that he himself also is compassed with infirmity aduna mahakchu prabhu Jisu Kristam chu aron ayan mayam asoyaba mayam sina machu kanu tawi hai njale aduna masina de khangdaba mission adu da pap lai te shona nung sibi khangdaba mission ado adu ma je khangdana dum lehen bradi lehloi shona ai khangdana dum lehloi adu kine ishor gi wapang pang kuding sandoi je kegino adi pang kuding khangan ngai gi dam adu khangdana leiba khangdana sikiba adu di shona mokoi bu mokoi na taw ba afa bu gi muting na kan bi gani adu bu mi kuding mo che anum khangdana leiba ba di ya koina koina thoksa da na ko khangba achumba khangbi khudong chabdi leiba koina thoksa draba aduju ishona ka ngapiro yengse Hebrew 2:3 dai how shall we escape if we neglect so great salvation asuk chaw khaba arang ko bumje koina thoksa dri de koi kamaina nan thokni haibni koi kamaina arang ko bum phangani koi kamaina norok tu de kamaina nan thokni which at the first began to be spoken by the Lord Ahmad Shogi Mapangai and was confirmed unto us by them that heard him aduna mabu tare bu magi seboksing aduna masi khoida mu arang ko madam da tapire hani prabhu na mu tapire magi sebok de seboksing khoida mu tapire su khangra ba arang ko mu se prabhu Jisu Krista da arang ko mu khakta lei habje na khoina thoksa da ba tare di khoina karam na arang ko mu se phangani ha khoina khangba ya ba gi othokpa lei na khoina thoksa dra ba adudi shona nakpiro isinausing aduna yengse adu makpu khoina khangga da ba khoi human family kudingmakse khoina pa to khraba pong kudingmakse khoina kaidu ya mata akoi shai thanda ki pangana de khoi kanba ngambagi upai suai leitre adamgi da
मचामसु ओरिबा कोई खुदमसे अखोगी पांगना अरांग खुबम फंगबं नंबगी शक्ति सुलाइते ईश्वर ख्रिस्टन अखोगी मरक्ता थत्रबा अखोगी दमक सिबिदुना को इंटरप्रेशन लौबिद्रगदि अखोई खुदिम कन्नंगाय उपाय लेते अदुगी दमक आइजा 53 की 6 है all we like sheep have gone astray we have turned everyone to his own way अखोई खुदिम यावगुना को खोइना सकदब लंबी दु तेगी शराना लोइना सकरे अखोइना इसा इसा की अनिंग बापा अमद सकरे द लॉर्ड had laid on him the iniquity of us all मंगोंदा प्रभु शिवंदा खोइ पाम खैदु थमे सिना हैबदी खोइ खुदिम इसा इसा की पाम पाप की लंबी दु सकरे ईश्वर न पाम लंबी दु सतरे हमें अदुना नो वे अदुगा Romans 3 के तेंदा है as it is written there is none righteous not one तमसे मकना सुलाइते खोइ खुदिम पापिनी हैबसे मसीदा सुन है दुगा Isaiah 64 की 6 तमु है but we are all as unclean thing all our righteousness are filthy कोई am amot papor ore कोई की धर्म से मजे क्वाड की मोट पर फिरो ore we shall do fat as a leaf कोइना उना न खुइथबगुम न कोइ खुइथरनी our iniquities like the wind नुसितकुम न कोइ की पापसना have drawn us away नुसिना होमिंग माइखैदा अखोइ पुबदो नम पुरे अखोइ की पाम अखोइ जे अदम पाप तौतब पुनसि हैबदो ओहेंदरे हैबसे मसिनेबा अदुबो हारिबो टेक्सिंग असने अखोइ पाप ओइना पुई पापि ओइना पुई हैबसे मसिनते अदुना अखोइ बुजि खमनसे अखोइ जे कैदोगे मतमदा अखोइना अदामना पाप तौकिबदना मरम ओइदना अखोइ मिपुं खुदिमसे sinful nature अमन अखोइना अदामदेगी थंगथरे sinful nature अमा अखोइना थंगथरे हैबसे अखोइना येंगछेबा अखोइना अदुगा सिने Romans 6 की 6-7 है knowing this that our old man is crucified with him all men have the अखोइना मसिने अखोइना sinful nature लैबा अखोइना मीजे को मसि that the body of sin might be destroyed the body of sin हैबसे अखोइना sinful nature अदना मसिना मरम ओइदना अखोइना मसि मांगनै henceforth we should not serve sin अखोइना पाप तोरोइदमनी he that is free from sin aduna all nature adu the sinful nature da kuna siriba mahagado ekhoi papini habni sinausa aduna kaidoge haba matam ekhoi na khangada sinful nature lai bhaib se ekhoi na pap ti natte ado aina chara mu khagi amna se hana mamang du sugre na phadana di yekpo ngamdre adu bu na khoi na phadana mu masi sa se review he na bhap tan ngai ki damak masi khang bhaib se amna ru oi sinausa na usara kan अखोइना सोम नाखंदा अखोइना एगी गेथंग नाखन से साइड से मसिदे इरिप्स sinless nature हाइजे मसि अदामना before the fall इशोना मियबा अदाम सेंबि बमतन मसिगी नेचर ज लेराने नेचर हाइदि सिदम ओमोय सोम नाखंदा अखोइगी नेचर ज याव जे हायर पावर साइड बम लेरे लोअर पावर साइड बम लेरे हायर पावर conscience reason will मसिना लेरे अदुगा लोअर पावर दा appetite patience desire हाइबसिना लेरे अदुना लोअर पावर ना मसीनी मसीगी अखोइना हायर पावर ना अखोइ कंट्रोल तौदना लेयबा अखोइना मियबजिना इशोना अदाम सेंबा मतंदा पाप संग्रिंगी मतंदा मसी अखोइना सिंफुल नेचर नि अदु आइना येगलिबा ड्राइगाम अमा होरोंगना सर्कल अमा रेक्टेंगल अमा ये इजि मनुंग होरोंग ले मसी सिंफुल नेचर ने अदुबु पाप ताखरम मतंदा अखोइ सिंफुल नेचर अमु लोय अखोइना सिदैदा लेसे अखोइना सिंफुल नेचर दे अखोइना डॉट आइना अमुबा खरा मंगमर हाइसे मसिना अखोइना सिंफुल नेचर हाइबदी कोई degenerate body सिबनाय भक्षांग ओय हाबु अदुबो अखोइना पाप तौखरबम मतुंग दगिदि अखोइना कैदोय मतंदा अखोइगी मसे अखोइना carnal mind हाइदि कैना lower power ना अखोइना पाप तौबम मिफुं खुदि मसे lower power तुना माई higher power अदुबो कंट्रोल तौय मदुना मरम मदुना अखोइना करि mind है carnal mind दे अखोइ अदुम lower power ना अदुम कंट्रोल तौरिङेदि अखोइजे सिबनाय सिगो lower power appetite patient desire हाइबसे मसिने मसिग मरमदा इ नोमांग जगे अदुबो अखोइना नौना पोबो मतुंदा प्रभु जीसु ख्रिस्ट बु कनबि मपुनी हाइना लक्षलबा मतमदि अखोइगी माइंड जे अखोइना कार्नल माइंड ओरम जे अखोइना स्पिरिचुअल माइंड ओरनी सोमना खंगी सिगी साइड से स्पिरिचुअल माइंड दि केदो हायर पावर नमु लोअर पावर से कंट्रोल तौगनी अदुबो अखोइगी नेचर दि अदम अखोइना केदो गे मतमदा अखोइ सिंफुल नेचर लाइगनी अदम कोई जे केदो गे मतमदा चाट अमगा हापसलगदि अना मयek सेंगदबनी sinful nature लाइगनी अदुबु अखोइ पापति तौरोय मरमदि अखोइ हायर पावर ना कंट्रोल तौवे हायर पावर ना कंट्रोल तौइबा मखैदो अदुबु अखोइना पाप तौदे अदुगा मसी अखोइना प्रभु जीसु कृष्ण अनि सुब लाको मतमदि अखोइगी sinful nature सिबनाय भक्षांग जे सिबनाय द भक्षांग म ओइना अखोइ अनथोगनी
adu matam dare khoi pap sung tong toro re ishona adam senbi kibdo adu samane masi khoina phajana khangadam ni snausa masi maram da imong phajana among nangjara ke project tar kumba tawroga hojiti khudong cha da maram medana na na lo snausa aduna masi khoina khang vibe se ana khubang gi dam khoina khimi bigi nature khang vibe se masi yamna maru oi habsi khoina matam khudinga khoina kaugum si habsini masi gi dam adune khoina first Corinthians 15 gi 53 daina 54 da asuna hai masi khoi gi sinful nature level je khoina all men habsiga all men habsi ken khoina sinful nature level mi aduga lower power na control to mi do adu bune ba khoina haiba lower power je khoina lower power gi thabak sing je khoina crucify to budam ne karam ba matam da thawai semgu ma pana khoina nongna po matam da higher power na control to ne adu ye khoina pa to adu ithandi nam leigni snam sam masini sida haise ai pazrake for this corruptible must put on incorruption and probably suction la kum tin ekhoi gi sibanai ba hakchang je sibanai da olani ha sinful nature lai ba hakchang je sinful nature lai da olani ha this mortal must put on immortality ekhoi sibanai ba hakchang je sibanai da olani sinis aman sibanai je kaino sinful nature lai bi ha ne adam be gi thangdara koi ni so when this corruptible shall have put on incorruption adugo sibanai ba hakchang je adi sinful nature lai ba hakchang ji na sinful nature lai da ba hakchang unfallen nature sinless nature lai ba hakchang da khoina hapa mo tamda and this mortal shall have put on immortality, then shall be brought to pass the saying there written that it shall of victory. Asibdo when a join a may have the when igni ham. But only Jesus Prabhu Suna Lapa Matanda Kawakini. Webamatan sinfulness, sinlessness. Pap to when Bakshan with the paps and talk to the Baksan do. I do the Kakshan and I do not need for why the sinfulness like adu sinfulness layer jo khoina spiritual ma laiba higher power na control legadi khoi pap sun tok thok adu lower power to control legadi khoina carnal mind lai hai masi aduna masi degi khoina masi adum khoina spiritual mind na adum control to ge ta di khoina James 4:7 da je submit yourself therefore to God, resist the devil, he will flee from you have khoi matam khudum da ishong on the surrender to ra lai dom thawai na control to ra lai ta di Ishol gi aning ba pam du matung na dum torga thawai aseng buduna chingbi khona haibe in ba punsimal in ba taraga dikhe doba khoi pa to dani bangam bani habse masini amu khona mu jang se adu gi dam khona Roman 7 je Roman 7 chapter 7 ne khang ju dar kala sida I je khona convicted man ni ko masi gi maram da ibni habse adu ne Paul na ga ha je masi maram da pa ro adu na spiritual mind carnal mind gi maram da ni khara pa jar ki inse Romans 8 ki 6 dagina 14 da to be carnal minded is there aduna ne khoi carnally minded have the khoi lower nature appetite passion desire khoi hakchangi ningba sing hakchangi ningba pam sing tawri se khoi ningba pam sing de kaino hele the lower powers ade anemba gi shakti sing have the khoi chaning thaningba desire apam sing tawingba isha gi ningba pam sing tawba aduga passion asa ab khandi kala pum yo bulete asi khudimak tawdun lei bise saugan ba sin changba lei bise masi khoina flesh hide chu khane masi na dum control lei target e khoje pat ro khane ba aduna control lei lower power control lei ba punsi adu buni carnally minded habse but to be spiritual minded is life and peace habi adu bo khoina nongna popo matam da thawai na chingbi ba thawai sang bana control to ba habi hawai higher power na control to riba khoina conscience reason khoina will have na control to riba mi ado madudi kaidoba kaidom da pap tawroi habsini monda hingba legini intha ta thab legini because the carnal mind is enmity against God when a carnal mind habse ishogi maita ishogi yanga bani for it's not subject to the law of God ishogi logi makhada leitre haidi logi matung ina satre habni logi matung ina satre neither indeed can be masi kaidom su oiro shona haiba adum ilaro habdi logi makhada leitre nam pap to tun leiragani ham carnal mind leiragadi habni so then they that are in the flesh cannot please God aduna so maram aduna hakchangda leiba makoina ishobu pelan bangamde hakchangda leiba habji carnal ma leiba habji samane hakchang goiba aningba pamba tawboji ani je samane is nothing but ye are not in the flesh aduna khoidi hakchang gi matung indre but in the spirit amni thawai gi matung ile adu khoi christian oiba khoi prabhu jesu christ bu kan bi mukuni loksan graba nongna pokraba khoidi hakchang gi matung ile hinglaroi thawai asem gi matung ne hilagani habji if so be that the spirit of God dwell in you adum oragadi ishogi thawai na khoi da lere now if any man have not the spirit of Christ he is none of his
ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯥꯏꯗꯤ ꯏꯁꯣꯔꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁ꯭ꯄꯤꯔꯤꯠ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗꯣ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯃꯥꯒꯤ ꯑꯣꯏꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯥꯄꯤ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯅꯤ ꯏꯆꯤꯟꯅꯥꯎꯁꯥ if Christ be in you ꯅꯈꯣꯏꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯩꯔꯒꯗꯤ your body is dead because of sin ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡ ꯁꯤꯔꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯍꯥꯏꯗꯤ ꯐ꯭ꯂꯦꯁ ꯍꯥꯏꯕꯁꯦ ꯃꯁꯤ ꯁꯤꯒꯅꯤ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯁꯤꯒꯅꯤ ꯑꯗꯨ but the spirit is life because of righteousness ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗꯗꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯤꯡꯒꯅꯤ ꯃꯔꯝꯗꯤ ꯙꯔꯃ ꯆꯦꯟꯕꯁꯤꯅ ꯙꯔꯃ ꯆꯦꯟꯕꯗ ꯀꯩꯒꯤ ꯃꯄꯥꯟꯅ ꯄꯣꯔꯛꯏ ꯍꯥꯏꯕꯅ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯗ ꯙꯔꯃ ꯆꯦꯟꯕ ꯄꯣꯔꯛꯄꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯅ ꯍꯥꯏꯕ ꯏꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯔꯛꯄꯅꯤ but if the spirit of him that raised up Jesus from the dead dwell in you he that raised up Christ from the dead shall also quicken your mortal bodies by his spirit that dwell in you adubu masida habji keno Prabhu Jisu Christabu asibadi hinkalangiba ishorduna nakhoida laiba taragadi Christabu hinkalangiba gumna ikhoisu hinkalangini akhoige sibana bhakchang adudegi khoibsu hinkalangini hamne therefore brethren maramadin isnausa we are debtor khoi lamantole not to the flesh hakchang da lamanto manate to live after the flesh adu hakchang gi matung ina hingba asida khona lamantole ai hakchang gi matung nan tawdunare for he live after the flesh he shall die hakchang gi matung na khona hingba taragadi adi lower power to na control taruga hingba taragadi khoi siragani but if ye through the spirit do mortify the deeds of the body adu thawai asing mapana koina lower power gi thabok sing do hakchang gi thabok sing do koina mangan ba taragadi hatokpa taragadi hingani habni masida haise for as many as led by the spirit of God they are the sons of God thawai na sing bi ba me pung khuding mo to kari kanai gi masa ne ba ishor gi masa sing habni isnausa aduna ikhoi papi ama haba koina papi orije kai no di koina thawai na sing daba kanana lower power na sing ba lower power gi matung na dam hingduna leibse aduni koi bu thawai na sing birba koina spiritual mind leiba mi oi tare koina pap to hebse masini aduga koina roi ba tek san je yangse ekoi je papi oina pokpra poktabra adam na tawudugi maral je koina phangbra phangdabra hebjo asigi tek san je loislaga asigi de loisla se yangse Exodus 31 gi 32 gi 31 to 33 da sumna hai Moses na prathana tom Israel macha sinjuna pap to res mortal kap sare sara matun mot khurume adum matan haibne ishona na mokoi gi pap singa se kopidraba aigi nangi book of life ta isingeba aigi mingdo lokthop yon ma pray thawni adu de ishona kamaina mon pakum pi bribe sing chi ko and Moses listened unto the Lord and said me oh these people have sinned a great sin masigi mission na amna sawo pap to gre have met them gods of gold sanagi lai sakre yet now adum oina mo hujiko if thou will forgive their sin nang makoi ki pa copy ragadi phare if not natragadi blot me abu I pray thee out of thy book which thou hast written nang na ahing bagi lairi adudagi aigi ming sil lapthok yu nang na makoi ki pa copy ragadi lapthok yu habni copy ragadi phare so makoi na tobo pap si pap to copy draba aigi ming lapthok yu habni adude shona ka aigi and the Lord said unto Moses whosoever has sinned against me aigi ma ta tawriba mipung khudum to kana gum oiribado him will I blot out of my book aigi lai te gi lapthokani ha aduna habdi Moses pap to dun isho book of light te gi Moses ki ming lapthok pa ya de shona habdi pap to khudum to ahing bagi isangraba book of life to degi ahing bagi lai adu gi ming lapthokani masida habdi adana pap to ga aikoi hengo aikoi gi ming ko book of life te gi lapthokani ha nete mase Moses na maigi ming the book of life te gi laptho ga atai sin do kan bini ha beleti Moses na pap to di Moses na phangani aina pap to di aina phangani adam na taro di adam na magi dandi do maduna phangane ha bise shona ma action na masida e Ezekiel 19:20 jema parase the soul that sin is shall die pap to ba thawai ado ma signi angang oigira ahal oigira pap to di ma signi the son shall not bear iniquity of the father mapana tobo pap to gi pap to masana puroi dandi do masana phang mapana pap to ga masana dandi phangwe havni sidai bise neither shall the father bear the iniquity of the son aduga masana paduna to ga mapana madugi dandi phangwe mapana to ga masana mai gi dandi do phangwe na hai for the righteousness of the righteous shall be upon him dharma chenba adugi dharma chemba do mangon da legini wickedness of the wicked shall be upon him phattaba mi adugi phattab do mangon da legini han masna abdi
ꯃꯥꯅ ꯇꯧꯕꯗꯨꯒꯤꯅ ꯃꯇꯨꯡꯗ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯥꯏꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯃꯌꯦꯛ ꯁꯦꯡꯉꯦ ꯑꯗꯥꯝꯅ ꯇꯧꯕꯗꯨꯅ ꯃꯗꯨꯒꯤ ꯗꯟꯗꯤꯗꯨ ꯑꯩꯈꯣꯏꯗ ꯐꯪꯗꯦ ꯏꯆꯤꯟꯅꯥꯎꯁꯥ ꯑꯁꯤꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯄꯥꯄꯤ ꯑꯣꯏꯅ ꯄꯣꯛꯇꯦ ꯍꯥꯏꯕꯁꯦ ꯕꯥꯏꯕꯜꯁꯤꯅ ꯚꯦꯔꯤ ꯀ꯭ꯂꯤꯌꯔ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯦ ꯑꯗꯨꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯑꯩꯈꯣꯏ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏ ꯀꯥꯎꯕꯅꯤ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ let's live according to the Bible ꯃꯤꯅ ꯍꯥꯏꯕ ꯏꯟꯀꯝꯁꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯕꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯦꯕ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯅꯤ ꯍꯥꯏꯕꯁꯦ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯅ ꯃꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯩꯈꯣꯏ ꯄꯥꯄꯤ ꯑꯣꯏꯅ ꯄꯣꯛꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏ ꯊꯥꯖꯒꯨꯝꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯈ꯭ꯔꯕꯅꯤ ꯁꯤꯕꯤꯕꯗꯨꯅ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯃꯥꯕꯨ ꯂꯧꯁꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯂꯣꯏꯅ ꯍꯣꯡꯉꯛꯀꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯃꯥꯅ ꯂꯣꯏꯅ ꯍꯣꯡꯍꯟꯒꯅꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯅ ꯁꯔꯒ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯇꯥꯕꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨ ꯅꯈꯣꯏꯅ ꯁꯔꯃꯣꯟꯁꯦ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯅꯍꯥꯛꯀꯤ ꯇꯧꯀꯥꯟꯗꯒꯤ ꯉꯁꯤꯒꯤ ꯁꯦꯡꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏ ꯄꯥꯄꯤ ꯑꯣꯏꯅ ꯄꯣꯛꯄ꯭ꯔꯥ ꯄꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯐꯖꯅ ꯅꯩꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯄꯤ ꯑꯣꯏꯅ ꯄꯣꯛꯇꯦ ꯑꯗꯨꯕꯨ ꯑꯗꯥꯝꯅ ꯄꯥꯞ ꯇꯧꯗꯨꯅ ꯑꯩꯈꯣꯏꯗ ꯁꯤꯕ ꯅꯥꯏꯕ ꯍꯛꯆꯥꯡꯗꯤ ꯊꯪꯗꯔꯛꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯑꯉꯥꯡꯁꯤꯡꯁꯦ ꯄꯥꯄꯤ ꯅꯠꯇꯦ ꯃꯈꯣꯏꯅ ꯍꯌꯦꯡ ꯒ꯭ꯌꯥꯟ ꯆꯥꯎꯈꯠꯂꯒ ꯈꯪꯉꯒ ꯇꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯄꯥꯞ ꯂꯩꯇꯦ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯇꯝꯈ꯭ꯔꯦ ꯏꯄꯥꯅꯛꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯆꯥꯎꯋꯤ ꯑꯗꯨꯅ ꯃꯗꯨꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯕ ꯑꯆꯨꯝꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯌꯔ ꯇꯧꯗꯨꯅ ꯅꯍꯥꯛꯀꯤ ꯑꯐꯕ ꯄꯥꯎꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯤꯌꯔ ꯇꯧꯕ ꯑꯣꯏꯍꯟꯕꯤꯌꯨ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪ ꯆꯠꯊꯔꯛꯀꯗꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯁꯨ ꯅꯍꯥꯛꯅ ꯂꯣꯏꯅꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯃꯦꯟ